ngasi numida waram phongkiba tongan tongan ba manipuri sifong singdigi maruoibi ipauk sing khonggasiraga manipur top channel gi makedigi myamda thamjage amuka hana head constable oiba amagi yumdagi lupa crore maudrarom gi drug phagat paga loinana brown sugar sungpham thugaikre mi kungna tabu maphamda brown sugar factory leiramba asima thajabagi wangmadani SP Imphal East ki manung chanba Yeripok Turihal awang lekai da leiba Manipur Police Department da Head Constable oibini haiba miyo amagi yumda Saramba Brown Sugar sungpham ama Manipur Police ki apunba combined team amana thugai ki bagaloina lupa crore maudrarom gi oigeni haina haiba drug singsu foikre hari Narcotic Cell Imphal East Thawbal Police ki Commando Team Andhra Police ki team Imphal East Police Commando Team Imphal East ki Executive Magistrate Ningthaujam Ratan Kumar SDC Branch Officer DC Imphal East yauna Youth Athletic Development Association Yada Khetrigao gi volunteers singi apunba kangbu amana Majibur gi yumda ayukpung ama makhairom tarakpada red chataki Brown Sugar sungpham thugai badura tulihal gi organization TEN su saruk yaduna mateng pangki haina pawsna phungdurakli Amaramdana Manipur COVID positive oibiki sang hantarakli haukiba pung kunga marida sanigu humdra positive oiki ani lekidre Manipur haukiba nong manini asida COVID positive oibiki sang hantarakpaga loinana COVID na siwigi sang su hantarakli haukiba pung kunga mari asida miyoi lising ahumga saniga humdra ga taruk COVID-19 test tawbada miyoi saniga humdra nauna COVID-19 positive oire miyoi anina lekidre haina Manipur lengaki health department gi phangba report amana haidi report asigi matungina haukiba pung kunga mari asida positive oikiba singa dudi Bisnupur digi taraga manga Sandel digi taraga nithoi Sisipur da kunga nithoi Imphal East kuntrago humda Imphal West ta chamaga mapan jiribam ama Kaksing da taret Kangpokpi da mari None da ahum Senapati da nipan Tamenglong da kunga manga Tengnopal da ahum Thawbal da ahum amadi Urkul da kunga mari ni ngasi yoina positivity rate cha da 8.2 oike ngasi leikhidraba miyoi animak Imphal West district tagini miyoi singasi tharaga apunba leikhidraba masing lising amaga satret ka marfuga mari sukre Manipur gi oina apunba confirm case la amaga lising taraga mari ga saniga ohum yokre haukiba pung kunga mari sida miyoi saniga humdraga tare discharge tawkhibaga loina haujik phawbada apunba miyoi la amaga sutnagi lising mapanga kuntraga mathoi recover tawbungamkre recovery rate chada 95.47 ori haukiba pung kunga mari asida vaccine dose lising taret ga sahumga kun kapkhibaga loinana state asigi apunba dose lakh taraga mangaga lising kuntraga mathoiga satret ga kunga nipan kapthokpa ngamkhre masigi manungda ahanba dose da lakh taraga mathoiga lising marfuga nipan ga saniga marfuga mathoi amadi anisuba dose da lakh ahumga lising nifuga humdoiga samriga nifuga taret kapthokre haina spali Atopa Pawamana BJP da sanglak ke haibada yadaba miyoi kharana haijinba natana BJP da atopa issue amata laite Biren Rural Engineering Department MSR RDA gi makhara sakhiba lari yengwam laikai haikru makhong thong kaisam mapa thong ngasi RDNPR Minister KS Bisorjit Jauna Chief Minister N Biren na sangakre Thauram ga mari lainana Chief Minister na hai BJP da sanglak ke haibada yadaba miyoi kharana ngang banatan atop issue BJP da laitre miyam aikhoina honajaba thabakki matungina laksabani amasum BJP di development da satkani kanagumba amada criticize tawba kanagumba amana haibada satloi singtam amata oibigi phirep kaidana thamgani furup khudimak khenaba lairoi One India One Manipur gi wakhalon da satkani khudimak ikai khumnabaga loinana ngak senduna manaba khudong chaba pigani wakhalon asiga loinana laingak pani haina su makna phongdokhibaga loinana makatana su sathagi gani soiki atopa pawamana CM na luang pokpa Southern Gallery hangdokre Manipur gi district khudimakta hockey gi 7A side Astro Tough Ground lingnana bo honari Biren Laumi sing har fangloi laite nongthakta nong tarakpadona har yenba yaba honade Manipur lenga ki youth affairs and sports na sinduna Imphal East ki luang sangbam na ngasi Chief Minister N Birena luang pokpa Southern Gallery hangdokre thawramaduga madi lainana Chief Minister na hai lamdam asida leiramba lusingba singi tungi pomit khangba lusingba singni haibada haiman mathokloi masiga loinana Manipur University ahum mari thamba mathok tabana
Liberal College asi University ki thakta onkhatnaba honari masigi matang education director amadi commissioner gi thakta khanari punama asi mamang da lairamba ahalaman singna tungda lakadaba khangna lam kanbirambanani masida natana lairiba sanabung sing asisu ahalaman singna lam kanduna thambirambagi laibani sanabung ground asisu nauna semgalagane haina su phongdoke atopa paw amana nupi khaktagi college ta nupa su selection taksile union kumja english inganiga kunga mathoidagi ne kunga nithoigi oina DM University gi BA BSc gi selection process ta ahanba tanga ki oina nupi khaktagi GP Women College ki selection list tholakpada nupa amasu selection taksilakle haina Pangal Student Union PSU Danamanjuri University gi sirol amana haidi sirol asina hai DM University gi oina kumja English inganiga taragani pan hek lairakpadagi haujuk fawbada academic section khudingi asoiba kyaga loinana selection list thoktuna lakli handaki selection list asida thengnarib asoiba singdi GP Women College ki oina mahiroi samapan laugadabada mahiroi sanipan ga marfuga nipan khaki selection list thokpa OBC mitei pangal gi category da atopa community hapsinduna maring marangba thokhanba amasum nupi khaktegi college da nupa ama selection toksinba sini overall applicant list cumulative list athubada thoktu na mahiroi khunai da fangalo GP Women College selection listing asida aswoib aran ba kya yauri basi semdoktu na athubada revised list ama thokadabani haina union na demand sing taladu numit nini gi manungda hairiba demand sing asi pangthokta taragadi PSU DM University ga mahiroi khunai ga khusamnaduna akanba khongjang changsilakani haina su union na wamangyalakli atopa paw amana COVID ke ahum subo web laklabasu miyam gi khalaga siba sangba kidana free ambulance service makhata na tawkigani Habibullah pandemic oiriba COVID-19 laisa ki ahum subo web laklabasu akiba leitana sibi hingba ani gi langdaida miyam gi khalaga free ambulance service makhata na tawkigani adubo miyam gi damak tawriba thabasida lenga amadi mari leinaba singi mateng leitabana thauna hantarakpugum tawi haina lilong makha lekai digi Habibullah Elis MK Boni apokpa Abdul Rahmana paumisingda fongdokre haina spali loisilakpo na amukana marueba pawmana tomba tamthina phubada natana punsi temsinaramba singna layengba sangba sel pumba pothokadabani JC ngarang nungthil pung ahum lom taba matamda samuro awang laikai gi community hall da hokiba August ki sachet kunga taruki numidangda tomba apokpa es kunjesor samuro awang laikai da leibabu yamna tamthiba mongda live attempt tawramba lunena ransom tanana bo hotnaramba kaya adudagi sathina masa soktuna operation tawraba matungda rims ki ICU da leiriba asigidamak club maira paibi organization singi apunba mifam ama pangthokre hairi mifam aduna warep singsu lauki warep sing adudi thawdosigi matangda GAC ama semle thawdosina maram oiraduna hospital operation tawba loiraduna ICU da leiriba tomagi layengba sangba senfam punamak thawdosida chenariba miyoi singna puthokadabani thawdosigi matangda asumba mara leiba miyoi sing puthonaba hotnabada case asigi ayona marik sumba charge sheet thagatpigadabani kona asumba wayel tobiduna mara leiba miyoi sing logi thongda sairak pigadabani miyoi bigi punsibu karisu leitana sanapot kum khaliba tamthiraba thawdosida chenariba miyoi sing bel da thadokpa yaroi thawdosigi matangda chenariba miyoi sing marakta lengaki employee yoramnabadi thabaktagi dismiss tawgadabani thawdoduda chenariba miyoi mangamaki area na koliba club amadi maira paibida se thaduna thawdosigi maramda khanganba haibana singba hairi thawdosida chenabasing adudi irengbam Binoy Kumar Mitay sa inifugamari singmayrong mamang laikai wairokpam nawi sa inifugamathoi kay samthong top lairak wangke mayum tampha say kuntra kanithoi samuro awang laikai sorok haibam Subhash Chandra Naran Konjin mayai laikai amasum Laisram Rosen Naran Konjin mayai laikai ni suhari miyoy manga si logi oiba akpa sairak pidriba phawba JAC na akanba khongjang kya ama sangsilagani logi oiba akpa sairak pidana karigumba bel thadorakpa taragadi JAC na lokhalakpa thabakta thowaningdaba thawdok tholakpa taragadi mari lenabasingna pugadabani haidhenasu pausna makhatana phongdurakli
अदु मैं हौजिक ओइनदि पाउसु मतांग से लुसिनजरगे मसुम पाथोक्सगिबद सोखिब लानखिब क्या यावसु मैम ngakpigani matam matam gi maru ibi ipauksung मैम दा अपडेट पिजरके हाइन चैनल सिगी मेकेडी सु थमजरी एंड थैंक यू।